ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯅꯤ ꯍꯥꯏꯅ ꯑꯗꯨꯃꯛ ꯂꯩꯕ ꯇꯥꯔꯒꯗꯤ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯕ ꯅꯥꯏꯔꯣꯏ꯫ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯁ꯭ꯇꯦꯠꯅ ꯁ꯭ꯄꯣꯟꯁꯔ ꯇꯧꯕ ꯏꯔꯥꯡꯅꯤ ꯈꯪꯕ ꯆꯪꯏ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯍꯥꯟꯅꯒꯤ ꯑꯦꯗꯤꯁꯅꯦꯜ ꯑꯦꯁ.ꯄꯤ. ꯊꯧꯅꯥꯎꯖꯝ ꯕ꯭ꯔꯤꯟꯗꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯏꯐꯝꯒꯤ 38 ꯁꯨꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕ ꯂꯥꯛꯄꯗ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯃꯍꯥꯛꯅ ꯍꯥꯏ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯅꯤ ꯍꯥꯏꯅ ꯑꯗꯨꯃꯛ ꯂꯩꯕ ꯇꯥꯔꯒꯗꯤ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯕ ꯅꯥꯏꯔꯣꯏ꯫ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯁ꯭ꯇꯦꯠꯅ ꯁ꯭ꯄꯣꯟꯁꯔ ꯇꯧꯕ ꯏꯔꯥꯡꯅꯤ꯫ ꯃꯁꯤ ꯂꯝꯗꯝ ꯑꯁꯤꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛ ꯑꯃꯗꯤ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯀꯤ ꯏꯟꯇꯦꯂꯦꯛꯆꯨꯑꯦꯜꯁꯤꯡ ꯑꯃꯗꯤ सी.एस.ओ.ꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯃꯤꯌꯥꯝꯗ ꯎꯍꯟꯕ ꯉꯝꯕ ꯑꯃ ꯆꯪꯏ꯫ ꯃꯁꯤ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯇꯨꯝꯅ ꯃꯥꯡꯈꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯀꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯗꯨꯅ ꯎꯪꯈꯠꯅꯔꯤꯕ ꯐꯨꯔꯨꯞꯁꯤꯡ ꯑꯁꯤ ꯃꯁꯥ ꯃꯁꯥꯒꯤ ꯃꯐꯝꯗ ꯍꯟꯖꯤꯟꯅꯔꯒ ꯑꯅꯧꯕ ꯃꯅꯤꯄꯨꯔ ꯑꯃ ꯁꯦꯝꯕ ꯇꯉꯥꯏꯐꯗꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤ꯫ ꯍꯧꯖꯤꯛ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯃ ꯑꯦꯛꯖꯤꯁ ꯇꯧꯔ ꯂꯩꯔꯤꯁꯦ ꯀꯥꯡꯂꯨꯞ ꯑꯅꯤ ꯍꯥꯠꯅꯔꯝꯕꯗꯒꯤ ꯀꯥꯡꯂꯨꯞ 3 ꯌꯧꯔꯛꯏ꯫ ꯃꯁꯤ ꯑꯩꯈꯣꯏꯅ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯅꯦꯅ ꯑꯗꯨꯝ ꯌꯦꯡꯉꯒ ꯂꯩ ꯇꯥꯔꯒꯗꯤ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯅꯦꯅ ꯑꯗꯨꯝ ꯆꯠꯊꯔꯒ ꯂꯣꯏꯕ ꯅꯥꯏꯗꯅ ꯂꯩꯒꯅꯤ꯫ ꯑꯗꯨꯒ ꯁꯤꯒꯤ ꯚꯥꯏꯂꯦꯟꯁ ꯑꯣꯐ ꯗꯤꯁ ꯃꯦꯒꯅꯤꯆꯨꯠ ꯁꯤ ꯌꯧꯅ ꯆꯥꯎꯕ ꯚꯥꯏꯂꯦꯟꯁꯁꯤꯗꯤ ꯁ꯭ꯇꯦꯠ ꯁ꯭ꯄꯣꯟꯁꯔഡ് ꯚꯥꯏꯂꯦꯟꯁꯅꯤ, ꯁ꯭ꯇꯦꯠ ꯇꯦꯔꯣꯔꯤꯖꯝꯅꯤ꯫ ꯃꯁꯤ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯅ ꯈꯪꯕꯤꯕ ꯑꯃꯁꯨꯡ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯀꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯂꯤꯗꯔꯁ, ꯏꯟꯇꯦꯂꯦꯛꯆꯨꯑꯦꯜꯁꯈꯩꯅ ꯎꯕꯤꯕ ꯉꯝꯕ ꯑꯃ ꯆꯪꯏ꯫ ꯃꯁꯤ ꯑꯩꯈꯣꯏꯅ ꯐꯨꯔꯨꯞ ꯃꯁꯦꯟꯗ ꯇꯥꯏꯁꯟꯅꯔ ꯂꯩ ꯇꯥꯔꯒꯗꯤ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯗꯤꯕꯤꯖꯟ ꯑꯃ ꯈꯥꯏꯗꯣꯛꯑꯒ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯁꯤ ꯂꯣꯏ ꯇꯣꯏꯅꯕꯅ ꯂꯣꯏꯁꯤꯜꯂꯤꯕ ꯄꯣꯠꯁꯤ ꯎꯕ ꯉꯝꯗꯅ ꯑꯗꯨꯝ ꯃꯅꯤꯄꯨꯔꯁꯤ ꯏꯁꯥꯅ ꯑꯗꯨꯝ ꯇꯨꯝꯅ ꯃꯥꯡꯈꯤꯕ ꯍꯥꯏꯕꯗꯣ ꯑꯗꯨ ꯑꯣꯏꯔꯛꯀꯅꯤ꯫ ꯑꯗꯨꯅ ꯇꯉꯥꯏꯐꯗꯅ ꯏꯔꯥꯡꯁꯤ ꯂꯣꯏꯁꯤꯜꯂꯒ ꯐꯨꯔꯨꯞ ꯃꯁꯦꯟꯁꯤ ꯑꯃꯒ ꯃꯐꯝꯗ ꯍꯟꯖꯟꯅꯔꯒ ꯑꯅꯧꯕ ꯃꯅꯤꯄꯨꯔ ꯑꯃ ꯁꯦꯝꯕ ꯇꯉꯥꯏꯐꯗꯦꯅ ꯑꯩꯅ ꯊꯝꯖꯅꯤꯡꯏ꯫